mayam bahan maktada ikokno no khurumjeri amadi taram nokseri Pothaminasi KHANGMINASI channel asina sayul khudingi lepanaidana lisangsina sathajarakpa amadi miyamdu kudol tamjarakpa Chayolgi Rashifal da ngasi supuduna laksari ngasi December gi tang 18 dagina lakadoriba December gi tang 15 fawbugi oiba Chayolgi Rashifal kudol tamjage ngasi gi Chayolgi Rashifal asi kudol tamjadingi mangoinana lakadoriba December gi tang 15 Merry Christmas sigamari lenana Advance Christmas ki yaifa pauzel miyamda pizeri channel asigi maikaidagi Christmas na lak matamda Christian lining satliba lamdam asigi sininaw kudingmakpo santi leiba lamdam ama oirakpo oiresnu haidana Advance Christmas ka mari lenana Merry Christmas ki yaifa pauzel amukastu pizeri loina na lakadoriba English singaniga kunithoi sahi siga oiba sahi gi Rashifal su hojik yamna kanna sem sabo honajari atoba matamda sahi gi oiba Rashifal su miyamda kudol tamjarak lagani madumasu miyamda ngaiminana bagi tanjadu lominasi haibu wafam madu thamjari hojik kudol tamjarage ngasi December gi tang 18 dagina December gi tang 15 fawbuki oiba Chayolgi Rashifal kudol tamjage miyeng taminasi Faredudi ngasigi thamjariba Chayolgi Rashifal asi mahusa kumna tangkak ani thokna thamjabagi mawongdo adumak ngasisu kudol tamjage adubu ngasigi tangkak asida tang 18 dagina tang 15 fawbugi ama aduga lemhoriba tang 19 dagina tang 15 fawbugi ama kudol tamjaraba matungda mahai masingi haksangi amasung pakhang lesabigi Chayol asida kari fol leri habadu kudol tamjaramge aduga Mes Rashifal dagi kudol tamjaraba madungda Min Rashifal da loishinbagi parhing naina sathajaba mawong ado adumak ngasisu kudol tamjage adudi ahan masi Mes Rashifal lokhasage Mes Rashifal gi oina tang 18 dagina 15 fawbugi manungda anoba nungaiba paw tagani wakal nungaigani suba noma kanagani karbar tawba saukhatgani aduga mina sanbigani tang 12 dagina 15 fawbugi manungda lamda satpa thoina kaide mari mata lakani sana konabagi thabak laitin gi thabak pukning sangani haksangi oinadi thoina kaide aduga mahai gi oinadi yamna fagani pakhang lesabigi oinadi haina singnagani anisubada kudol tamjage Bres Rashifal gi oina tang 18 dagina 15 fawbugi manungda anoba nungaiba paw tagani anoba marup su unagani fangani suba nomba kanagani aduga karbar tobada mayai oina kanaba lei tangkuni thoidagina 15 fawbugi manungda pungni sei toba aduga deva karmagi thabak tharamda mingchat fangi lamda satpa thoina kaide fam hongani haksangi oinadi kaide mahigi oinadi fai aduga pakhang lesabigi oinadi thungnagani ahum subda lokhasage Mithun Rashifal gi oina tang 18 dagina 15 fawbugi manungda pannuna leirakpa sel fangani nungaiba paw tagani imung manung santi oigani karbar da sel tongani tang 12 dagina 15 fawbugi manungda lamda satpa thoina kaide aduga pamdaba marupna sel pubi kigani yeknaba yamgani khara section biu sana khonabagi thabakta mingsat fangani haksangi oinadi kaide mahigi oinadi fajana satli aduga pakhang lesabigi oinadi luhongani mathangda lokhasage karkat Rashifal gi oina tang 18 dagina 15 fawbugi manungda lamda satpa kaide imung manung semjin sajali anoba marup fangani wanoma mai pakani karbar saukhatli tang 12 dagina 15 fawbugi manungda marupka yeknaba khara leigani aduga thabakki anoba pawdi khara tagani leikai gi thabak thoramda pukning sangani hakchang nungaigani mahigi oinadi kaide pakhang lesabigi oinadi thungnagani mathangda lokasage
Rashifal gi oina su tang 18 dagina 12 fawgi manungse anouba nungaiba paw yam tagadari fam hongani wano mamai pakani marup yamgani imung manung semgat sagatgani leikai gi tabak thoramda matam mangani tang 12 dagina 15 fawgi manungda karbar toba sel fangani pungni sei toba moibung khongba mingchat fangani mathauda pukning sangani haksangi oina di kaide mahigi oina di mayai oi aduga pakang le sabigi oina di tungnagani Kanya Rashifal gi oina tang 18 dagina 18 fawgi manungda lamda satkani anobu marup unagani nungaiba paw tagani fam kagani imung manung semjin sajali sel makhong khra pangani tang 12 dagina 15 fawgi manungda karbar toba kanagani wanomba sakri khrade thangakani Lairik fong bungamgani lighting gi thabak ta pukning sangani haksangi oinadi puknungai roi mahi gi oinadi kaide pakhangle sabi gi oinadi muknagani mathang da lokasage tulla Rashifal gi oina tang 18 dagina 18 fawgi manungda wakhal gi thabak khenaba khra lakani ningba khra kaigani sel satkani anobu marup fangani subo nomba karbar saukatkani tang 12 dagina 15 fawgi manungda lamtu koiba satkani mathau singani fam hongani haksangi oinadi khwang khra nungai roi mahi gi oinadi ningba thungde pakhangle sabi gi oinadi muknagani mathang lokasage brisik Rashifal gi oina tang 18 dagina 18 fawgi manungda anoba nungaiba paw tagani fam hongani wano mamai pakani asobuna sanbigani sayen ki karbar da sel mangani tang 12 dagina 15 fawgi manungda imung manung semjin sajingani mingon da laikiba sel fangani thika toba kanagani laitin gi thabak ta pukning sangani haksangi oinadi fai mahi gi oinadi kaide pakhangle sabi gi oinadi thungnagani mathang da lokasage dhanu Rashifal gi oina tang 18 dagina 18 fawgi manungda anoba nungaiba paw tagani fam hongani wano mamai pakani min sanbigani sayen gi karbar da sel mangani tang 12 dagina 15 fawgi manungda imung manung semjin sajin bigani aduga mingon da laikiba sel fangani thika toba kanagani laitin gi thabak ta pukning sangani mahai gi oinadi thoina kaide haksangi oinadi kaide aduga pakhangle sabi gi oinadi thungnagani mathang da lokasage makar Rashifal gi oina tang 18 dagina 12 fawgi manungse anoba paw tagani fam kagani marup yamgani lamda satpa kaide lau singubugi thabak ta saukhatli karbar saukhatli lamda satpa kaide tang 12 dagina 15 fawgi manungda sana konabagi thabak pungi sei tobugi thabak lila drama gi thabak mingchat fangi haksangi oinadi kaide mahi gi oinadi fai pakhangle sabi gi oinadi thungnagani mathang lokasage kumba Rashifal gi oina tang 18 dagina 12 fawgi manungda mathau singani fam hongani anoba marup fangani lamda satkani karbar toba suba noma kanagani isor gi thabak thoramda pukning sangani tang 12 dagina 15 fawgi manungda anoba nungaiba paw tagani imung manung wakhal tinagani aduga semgat sagat gi thabak kaya amasung ngangani fam hongani haksangi oinadi kaide mahi gi oinadi fai pakhangde sabi gi oinadi haina singnagani asumna ngasi gi thamjariba Chayolgi Rashifal asigi aroibada kudol tamjage minna Rashifal gi oina tang 18 dagina 15 fawgi manungda thabak thoramda tang tagani haibadi khanduna leirakpa thabak ge khanduna leirakpa thabak adu yobu ngamgani panduna leirakpa sel kya amasu fangba ngamgani anoba paw tagani lamtu satkani anoba marup unagani tang 12 dagina 15 fawgi manungda karbar toba sana khonabagi thabak sel fangani wano mamai pakani fam hongani haksangi oinadi pambom nungaite mahi gi oinadi ningba thungde aduga pakhangle sabi gi oinadi haina singnagani
Sumna ngasigidamakta thamjariba Chayolgi Rashifal asi thengnabasu thengna thagasabasida matang aswaida luchinjenabagi tanjadu lawjage loiba fawba tabiba amadi miyeng tabibagi channel asigi maikaidagi ngamkailetena thagasari adom apamba comment amadi like share tobirau haiba wafamsi thamjaraga mayamna khanbirakpa topic sing ado anouba sahi lakpa matamdagi hona mathang manau naina adom khudol tamjanabagi sem sajari haiba wafam thamjaraga punamakpu kaina naba yathang nijage pinabirasi kanglai pakna yai fare